Miyamgi mihut singna amat toina kok chungsinaduna iramdam ase kanba matam oire haina Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipur gi Chairman Joychandra Konthoujam na phongdurakle wafam ase Anglo-Manipuri War 1891 Martyrs and Freedom Fighter of Kangleipak ke nongchup lanfam haina khangnariba laimaton leimatak amade lamangdonggi lanfam da maraiba ke damak thawaina pontha pikhraba athauba sing ningsingduna ikai khumnaba utpagi thoramda mahakna phongdokibane Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak amade descendant of Anglo-Manipuri War 1891 senduna Kanchipurda leiba Standard Robert Higher Secondary School da pangtokhiba thoram aduga mari leinana Joychandra Konthoujam na hai aikhoi ase mikha ponba haitaba phurupne haiba ase aikhoi gi laiwai khraba ipa ipu singna aikhoi da khangalambane matam amada iramdam Manipur ase Khanongpok area da maning tamna haina humna palamba libak ama oirame British na Manipur ge lengak londa khut thingjilaktuna lamdam asida singnarakpage numit ta de hairiba British ke mayokta Manipur na lan thengnakhibane kumja lising amaga chanipal marifutara mathoi ke Anglo-Manipuri War ge nongchup lanfam haina khangnariba laimaton leimatak amade lamangdongge lanfam da athoba kayana maraiba ki damak thawaina pontha pikhibane athoba sing adubu ningsingduna ngasigi thoram ase pangthokpani haina mahagna makha takhe Ipai puna thamma Manipur do thammaga aikoi saukhan nanaba saukhat pathin nanaba ariyamda matang mangbi thabak se masi matam leiba khibik ta tawgom chi iramdam sta leiba ijati khudimangna aikoi nungsi chanana leiba habise aikoi masi lengraba wakhaloni iramdam Manipur afun besaktam kaidana thamdana bagi damakta iramdam sta Manipur ima leiba phu kaidana bohanaba adugunaba ima leiba ki I mayam leiri habise miyamda thamjage hojik tholiba wathok mayam se aikoi ngasige leidiba lengang munna khantabiraga aikoi miyamgi mihut oiragadi aikoi gi tawbom thokba thabakna karino adudi ima lebak sida mai saibse pendaba mayam leiribse kari dagi tholai pendaba sing ase pelan nanabagi damakta miyamgi mihut oiribani miyamgi mihut oiragadi miyamgi mihut ki atha khangna thabak tawbiu miyamna makoi bu thaga khibani pangkoloina miyamgi apamda yumpham oiraga thabak tawbiu haina ai miyamda thamjari Thoram aduda Standard Robert ke founder PH Landone Justice Committee on Anglo-Manipuri War 1891 Martyrs and Freedom Fighters of Kangleipak Manipur gi Chairman Joychandra Konthoujam Major Leitam Mukta ge Suthang Leitam Sarachandra amade Longjam ba Poila ge Suthang Longjam Ronendrana mathang chuna Chief Guest President amade Guest of Honor oina saruk yakhe